Image Pongdam Miyang Tabirabasing Bukurumzari, Nasigi Maruba Pau Pizari. Taratare Suba Lok Sabha election da BJP na Chawna Mai Pakre. Congress President Rahul Gandhi Amethi da Maithire. Loinana Inner Manipur da BJP na Amadi Outer Manipur gida NPF na Mangzil Thari. Pong Jakhane Pizari. Taratare Suba Lok Sabha Mikhalgi Nasi Bot Masing Thibada BJP na Yamna Chawna Mai Pak Pagilambi Lak Pasida Prime Minister Narendra Modi na Haikibada Indiana Amukhana Mai Pakle English Sangani Tara Marigi Mikhaldadi BJP na Sit Chani Maripuni Toy Funkibani Mikhala Sida BJP na Mai Pak Hanbada Achawatangang Laukiba BJP gi Waka Singbo PM Modi na Tobima Kangbo Utki Pradhanmantri Narendra Modi na Mikhalda Chawna Mai Paklakbada Sri Lanka, Nepal, Israel yauna Prithibigi Luchingba Kayana Apin Fundokre Hadaki Mikhala se yamna itihasik oiba Mikhalni hainasu Rajnitigi Luchingba Kayana Singthakre Mikhala sida Awang Nungpok Raisa Singhi Yenglubada Tripurada BJP na sit animakta Mangzil Thari Arunachal Pradesh dasu BJP na Mangzil Thari Meghalaya da NPP gi Luchingba Mukhyamantri Konat Sangma gi machanupi Agada Sangmana Congress ki Mukul Sangma dagi Mangzil Thana chatli Assam dasu BJP amadi masigi chungsinnabana Mangzil Thari Raija ayambagi Mikhalgi bot masing thibada BJP na ayamba sita Mangzil Thari masida natana handak pangthokiba Raija marigi Vidhan Sabha gi Mikhalda Andhra Pradesh da YSR na Odisha da Biju Janata Dal Sikkim Kantikara Tamil Nadu da DMK na Mangzil Thari BJP Chief Amit Shah na Gujarat ke Gandhinagar Parliamentary Lok Sabha Seta Mahaki Khwaidagi Naknaba Lamba Congress ke Mirep CJ Chabdadagi Bot Lak Manga Lising ni Phumari Henduna Mai Pakre Amit Shah na Bot Lak Nipan Dasmik Taret Manga Fangbada Chabda na Bot Lak Ahum Dasmik Ahum Ama Fangki Gandhinagar da Sit Asi BJP ke Senior Leader LK Advani na Tam Taruklak Kaduna Lakibani Hadaki Tamdadi LK Advani Parliamenta Uraroi Adomoinamag Advani na Amit Shah amasung PM Modi da Harau Tayama Fongdoki. English ngani Taramarigi Lok Sabha gi Mikhalda BJP na Chawna Mai Pakibada Amit Shah na Yanma Maruwaiba Daita Loki. Mahak English ngani Taratare ki Augusta Rajya Sabha gi member oikibani. Mahak na Lok Sabha gi member ama oirakpada National Democratic Alliance NDA gi strength yamna kankatangani hairi. English ngani Maridagi Uttar Pradesh ki Amethi seat tagi Mai Paktuna Lakiba Congress President Rahul Gandhi handaki Lok Sabha Mikhaldi Maithire BJP ki Smriti Irani na seat asi Fanglagani Rahul Gandhi na haiki miyamgi Raibu Mahang na ikai khumnajai Smriti Irani dasu harau nungai Fongdoki Congress ki President oina Rahul Gandhi na mahaki kendra da toina chatuna campaign tawba ngamkide Smriti Irani di ayama matamda Amethi da leiduna campaign tawki hairi Handaki Mikhal Seda Rahul Gandhi sit anida mire oikibani Kerala gi Wayanantadi Mahak Karakani Haibagi Chawna Thazaba Leire Handak Pangthokiba Lok Sabha gi Mifam gi Inner Manipur Parliamentary Constituency gi oina BJP gi Mirep RK Ranjana Mangzil Thari Outer Manipur Parliamentary gi na NPF gi Mirep Lorho S Phuzona Mangzil Thari Mikhal Seda outer ki oina NPF ki Lorho S Phuzona Mai Pakbayabagi Changwangna Lairi Inner ki Congress ki Mirep O Navakishona Anishuba Aduga CPI ki Dr. M Narana Omsubada Lairi outer ki na BJP ki Sokopao Elias Benjamin Matina Anishuba Aduga Congress ki K James na Omsubada Lairi Taratar 17 Lok Sabha ki Mikhaldi ngasi bot masing thibada Thawal district counting hall da bot thiribasida Thawal amadi Kakching Congress agent amata yahondana bot thikibagidamag Thawal Block Congress Committee amadi Kakching Block Congress Committee gi members in na pen of Fongdorakli
Thawal Block Congress Committee ki President W Inaujugena Phongdorakpada ngasigi vote masing thiba asida authority ki side gi agent sukau kawraktana vote masing thiba round ama loiramde hiramsegi matangda disi Thawal amadi aroda wakale haina phongdorakli सरकार पाई है ना बीजेपी ना नफूदा मियोय बगी करियानी गणतंत्र की कनुसे लाइफ लोंग से लोई मांग बगी फिबम मता हौजी तौरिबो थबकसिबो अखोइदी चंगा कांदा फर्स्ट राउंड लोरे अदुदा एफरे अदुदी हाइदला चेक कक्चिंग दी हौजी फर्स्ट राउंड लोरे मतुंगदा चेक तौरगा बोट अमु थादा छिनबा यागेबा अखोइदी अरोइब तौजी फोर्थ राउंड लोरे रे अदि हौजी आरोन मो टू राउंड कतंग रे नोय अखोइ याउदरे एजेंट कमाइ तौन बोट थिरि नो हाइबसदा मुजि बम खंगदे अदुगा आरोगो खोइ मेदांग वारि सानबि होय सानजिदि खोइ ngairगे लोइनमक ऑफिसर याव लो हाकांदा एसपी जो सुकत लाए अदुना पुलग ओइन पुंजलगा अखोइ लेनिजा सुमाइना माय लौका खो केदोइ खंगोइद्रो मसाइ पुंग मंगा दगिनी आई प्रेसिडेंट अमा ओइना ऑल मणिपुर की चेयरमैन जो होय अदो आई लेरिबा लिलोंग एसि लाए पर मी टाइ थोइ जाइना दरो थाजलिमनी खंगबो मी टाइ थोइ दरो थाजलिमनी अदगी अखोइगी करी वगाइ हेंगलम मी टाइ थोइ थाजलिमनी सि लोइनमक काउंटिंग लोइ लोइ थोरपो गातनी अदुगा मोइना अखोइबु सुम गारगा हौजिबोकदा करिगुम्बा मक तमदबिदा मोइना तौरिबा सनम सासोनजे मसिगी डिसीजन नंबर 1 मसिमदि ख्वाइदगी फत्तबा नुपी अमा ओरेजे आई ngasi कनोदा मेडियागी थोंदा हाइजरी Kaching Block Congress Committee ki Secretary N Jugesona Phongdorakpadana Kaching Kendra ki vote masing thiram daidasu Congress agent amata kawrpa laikide Kendra segi vote masing thiba round mari loikraba matungda Kaching Kendra ki vote masing thire haiba khanglaki marak adum sangna akhoi watli hadaga akhoi mapana adum leijaba aduga last ta akhoi ki Kaching ki SO ki staff singna EVM machine si pareng jara उरगा लापने मतम दुदा ई सामंगना सेंथोगा हंगजै अखोइ कक्सिंग सिबु करिनो सुगुनु सोंग थीगरे अदुगा हैरोक सु थीरे कक्सिंग सि कालमी सि करिगिनो सिनेबा मतम दुदा मोइना खुंबसि ए हौजिक थीरि सि लोइबगा अखोइ कक्सिंग थीगदौनी सिने मोइन खुंबा पाखुमसे हायरे हंतोगा अखोइ पुखि मपानदनि यामना नकबा अखोइ काउंटिंग मफमगा फुट चामगी डिस्टेंस खक्तनि सिदा फमगा लेरिंगै टाइमिंग सिदा अखोइगी नाकदा फमबा कांगुना मोइगी मोबाइल दा अखोइ कक्सिंग की काउंटिंग की रीजन से लापने अरे हाय करिनो अखोइ एजेल ओइगदोइनी हाय हारिस अखोइ मी कुंथ्रा की मथक फम्मी अखोइगी अतोपा एजेंट सिंह अदगी सिक्योरिटी पर्सनल सिंह पुलप ममांगदुदनी हाइनरिबा पोचे अदुगा लास्ट दा अखोइना संगा येंगु मतमददी बुट अखोइगी टेबल अखोइगी राउंड मरिरक थीबा लोइरम अखोइदि याम ngakhiba hatare tawriba poto lauthokiba suklai leite security apagi magi maya palisida loud speaker da aduga BJP agent khaktane phamaga akoigi keno tawromise bot hoji counting akoigi bot thirami sumai tawdana tholaga gate leiriba security sida amuk so hangjai magi microphone sida lauthokiba leibra hojik lauthoi du nei hojik ti bot loigra matungdani mamangda lauthokiba leibra Catholic School Kanchipur ki miyoi amagi mathakta Kanglaipa Communist Party Military Council KCPMC da lakpa wakat amagi matangda lup asina achumba adu khangdoknaba tigatki Mahiroi ahumbu molestation tawkre haibagi chingnaba lei haiduna lakhiba wakat asi yamna sensitive oiba maramna kanagumba amatagi masak maming taktana tigatki loinana lup sina maikai animaki watana bahotnabada charge asi miyoi amada atamna maral thangzinaba hotnabagi mangi taki Fiva Masidagi loop asina chingnaba fawbadagi hiramsigi matangda kupna yengsinbada Catholic School Kanchipur asi admission fee amadi tuition fee name lobogidamag Maoist Communist Party Manipurna thagat phongdokiba school ama oiramki aduga school asi masige surrounding da leiba miyamga yamna afaba mari thamba school amasu oiramki nakalamaromda loop asina Catholic Education Society Manipur amadi Bishop House nakarigidamak miyo amada molestation charge tawribano haibado munna yengsilubada conspiracy theory lairabra haibagi chingnaba fawki hiramsida Maoist Communist Party Manipur nasu paw phawpi ratuna lupsida chawrama mating pangsinbiraki makhoi mari fanaba school asege staff amadi atai source kayadagi tigalakpa ofam sing loop asida thamlakpagi matung ina molestation ki matangda wakat lakliba makoi ahungi maming matha amadi roll number amata chanaramdre haiba khanglaki fibam sidagi loopna wakat lakliba miyoi sing adu kaukhatluba matamda
lanai nungainadabagi semjin sajinduna Catholic School Kanchipur mingchat thianaba hotnaba oiramle wakalakiba miyoi ahum lupna chapchana warak watem tawraba madung ningthina pautak piraga makoi makoi imung manungda kusanakre haina KCP MC gi Information and Publicity Military Affairs ki Secretary Lanchenba Maitagi Cherol amana phongdorakli Amaromda KCP MC na Catholic School mayamda church sajinba lining laishon gi thabok chathabana chingmada thamkhiba thingba adudi komthokpa leite angang mingchanbada lining laishon da yumpham oiraga kota thamba yaroi haibana chingbasing asi ngakna chattaba yaroi adumoinamak lopna piriba matamase khara sangdopinaba hairakpana KCP MC na lakliba tang kuntarukta kaugani hairamba journal strike adu matam kharagi yaithoklaga mathang tha June gi tang anida oina kauragani hairi Thobad Police Commando amadi kuntaruk suba Assam Rifles ke kangbu amana tha sari kulmathoi gi nungthil pung mari rom tabada hairo police ke manum chanba ingang lokta thihumbagi thabak chathabada KYKL gi miyo ani fari hairi Faraba miyosing adudi mayanglambam Nimaichan Allies Pangamba Chahi Gunithoi Apokpa Thoi Kaching District ki Umathel Awang Lekai dagini amana Motum Ranjan Allies Lamjing Apokpa Devan Yaripok Chandrakhong dagini hairi makoi animak makataba verification gi damak Hairo Police ta sinakre hairi District Malaria Office Imphal West na UPF amadi District Health Mission Society na punna kusamna duna ngarang World Malaria Day thoram ama yumnam Huidro Makaleka Community Hall da Nomagi Oiba Awareness Program ama pangthokre thoramasida Chief Medical Officer Dr. H. Kula UPF ki President W. Sekena Thongkhong Lakshmi Bazar ki Councillor Yumnam Renukana mathang sina Chief Guest President amadi Guest of Honor oikhari Aroibada Maroiba Pau amhana pijari Tara lok suba Lok Sabha election da BJP na chawna mai pakre Congress President Rahul Gandhi Amethi da maithire Loinana Inner Manipur da BJP na amadi Outer Manipur gi da NPF na mangjen thari ngasi gi damak da dipau da matang sida loijare miyeng da birabasingbo amkhana